ISTV की Manipuri pau miyeng tabiri ba pumna makpu taram na oksari hausi ahan ba damaro iba pau sing Lupa crore Nepal lakh humbudra mari changna Sabah State TV Hospital ngasi Chief Minister N Biren na sangakre State Disability Policy ki rule sembol loire haina Social Welfare Minister Namsa Kipgen na phongdokre amade BJP ne luching balengak asi chinga khut ka manada balengak oire haina Congress ki spokesperson MLA ke Govindas na maral sikre Housing mapung oi pau pizari Lupa crore Nepal lakh humbudra mari changna Sabah State TV Hospital sangakre TB laina tagi ngak thoknaba amadi kannaba hotnabada miyam gi tengbang sangi haina Chief Minister na phongdokre Kairau Kendra gi manung sanba Kairau Wangkhemda English ani tara dagi saba hokhiba State TV Hospital ngasi sangabagi thormadada Health Minister L Jayante Kumar Forest Minister TSM Kumar Local MLA L Rameswar Maitai amadi atai MLA kaya su saruk yakhi Chief Minister na TB haibasi layeng mangamba laina makhalamani hana chahi amada miyoi lising ani ahum naram labasu ngasi lising ama chamri chamnga dagi hena nadaba asina laina asi laksan bada mateng oire takpani Prime Minister Narendra Modi na English ani kunmanga fawbagi manungda laina asi India dagi muthatnaba pandam thamliba asi state asida thabak oina utkani madugidamak mari leinaba sing punna kanna hotnaba changi laina asi mapung fana muthatpa ngamdana lagliba asi mai pakhan ge hairabadi anoba thausil paikhatpa changi Singi khul khuding makta leblet yanthokuna paksana khangan gadabani tamgilam singdana club singi kuthangda laina asi matau karamna ngakthokani amadi naragana karamna phabang ambage habadu ningthina khangan bangamlabadi manipuragi mapung fana muthatpada mateng oigani haiki kanasi miye bahebse mapung phagolite mapung phana khangal kanasi poloke loina tammaga Hayapong atin ito tanaraga, ano na, puno mo government, kuya no gulay jari si Raja Mayami, grievances sa mga ang iba, mayami complaint, mayami suggestion, mayami tiro ko pagkat, ano ang mayami gulay ko kanaraga, ako pangkok jari si, ano na mayami na, nasin sibiri usmay na, makatanga ko may nung sibyo, support of you, makampuno mo sige government siya, Raja Mayami ng tulay Amaramda Health Minister L Jayante Kumar na health sector haibasi miyobagi punsida khwaidagi maru oiba sector ni TB haibasi miyoba khunaida khwaidagi chauna singnaba laina singi manungda amani isa dagi hauraga laina khudingmak ngakthokpa haibasi punna hotnaminaba changi doctor amadi nurse khaktana tana nada yektana laisi hairabadi miyamga gusamnaraga chatpada mai pakani haiki India government ki policy amoina adik maruina honorable prime minister ki magi wakhilonda tamai fadabni habiki quality job major company myam ki marakta by 2025 lakne 2025 se sigi manunda kugi India ki mafum sigi tongan jaga dagi TV habelena se muthala se habiki kugi antam muthani machine am se kuna machine dream machine promises machine commitment of the honorable prime minister machine appoint machine appoint neutralized to thabo doctor jaga State Disability Policy Rule Frame Tawalore Haina Social Welfare Minister Namsa Kipgen Phongdokre Social Welfare Department Sinduna Kumalampa ki Kangsang da Pangthokiba International Day of Persons with Disabilities Thoramda Minister now wafam asi phongdokibani Empowering persons with disabilities and ensuring inclusiveness and equality haiba thimda pangthokiba thoram aduda Manipur Pollution Control Board ki Chairman L Radha Kishore Manipur State Human Rights Commission ki Chairperson Khaide Manisu Saruk Yaki BB Paul Mental Development Home Takyelgi Government Deep and Mute School
Idle Blind School Khongmanda laiba TWIRD School gi mahairoi sing amadi atai NGO singna chalaiba school gi mahairoi singna jagoi isai thoram kaya su pangthokhi Disable singis damak mangzil thana thabak tawriba mioi singda su ikai khumnaba utkhi Minister na makhatana English singani tara mangadagi panduna lairiba Disability Old Age Pension gi matangda Union Minister ga hakthengnana unaduna tha taruk ki senpham thadorakle masi athoba matamda yanthok Right to Persons with Disabilities Act ki section matung inna public amadi private building sing disabled singi chathok chasin tawba ngamnana ba mawongda semnaba thorang tawre haiki Mimanadreba mioising ehoina matam pumnamakta nungsina loina bigadobani mahoina toba ngamba thabak kaya ama normal oiba mioising na phawba toba ngamdeba leiri masana masabo wakal kak suntaba torai dobani ngasidi government khakta natana lanai NGO kaya amaso disabled person gi damakta zai phanaba makhoi gi damakta thamoi singna thabak pangthok lega leiri marab aduna ekhoina makhoi gi damakta thamoi singna thabak toba darkar oi BJP na lusing malengak asi chinga khutka manadaba lengak oire haina Congress ki spokesperson MLA ke Govindas na ngasi ningthokongda chahi khudingi pangthokpa class 10 thagadaba mahiroi singbu akhanna lemna takpi tambibagi haudokpagi thoramda phongdokre mahakna makha taraduna aphaba khunai amagidamak aphaba mahiroi semgatpa mathau tai rajniti gi wafamna tongana thamlaga miyamna yengadoriba asi miyamgi mihut chingna tawriba amadi pangthokleba thabak aduni Lengak asida chinda khakta beti bachao beti parhau haiduna lauraga lambi sorokta banner kaya thetli madumia bo apang basi ne bo hanabani handak adet college sing lengak na lokhat pada nupi singi college amata yaudaba sina chapchaba khudam ne haiki lamdam ama khungam ama state ama country ama si sabu kadal din tanaba mandoya Aku kona badi matau kaya, kona bada aku masak bersangge, kona bada su ayi imungi kandisi na ngam dalam ayam lagi, madu aku kui, atu mungkin lagi sina posing si yawa ngam dah na nungai dan lagi dah, lagi madu, atu mana bagi ni, ayat nak dari sini, vote mana bagi tahu mana deh, rang bagi tahu mana deh, rang di dua dia rang di saya buat, serta di dua. Ke Gojendro Trust ki makhada edising ning thokongna sinduna tarelak subo ina chathagadaba free revision course adubu punna local oja kuntramathoi amasung guest lecturer singna mahiroi sing takpi tambigadauri Manipurda ahanbo oina Directorate of Ayush amasung State Medicinal Plant Board na Ministry of Ayush ka kusamnaduna Arogya Fair 2018 pangthoklagani haina Health Minister L Jantakumar na paumi singda phongdokre Ngasi Secretariat talaiba Minister ki Office Chamber da paumi singa unaba aduda makhatana tha sigi tang taruk gi hauduna mapan fawba Manipur City Convention Center da jathagadaba Arogya Fair asida Union Minister of State Ayush Jasoba Nayak amadi Chief Minister N Biren yauna fair asi haudokani Fair asiga mari lenana Union Minister na tang mangada lakpaga loinana Loktak Pat chatuna Loktak ki akoibagi phivam yengmaga loinana Loktak Pat ki phumdi singda lairiba mioi singi oiba health care system ama hongdokna ba pandam thamle masida Loktak ki mahausa gi leijariba phivam kahendaba mawongda hi na mobile oina chatuna hidak phanganna bagi thausilama sopai khatna ba honagani loinana fair asigi manung chana konjeng laikai da nauna saba phamung tara laiba Ayush Hospital ama su sangaragani Pangthokadoriba fair asina ikhoigi matam amagi ipa ipu singyo oiba layang pathap singadu miyamda nauna phanganna bagi khudong chaba pigani fair asida stall ni full lebaga loinana Myanmar gi delegate team amasu saruk yagani Ayush ki oiba sports medicine yawba kit box lising amarom su lemna yanthokani Yoga exhibition free health camp na singba so pangthokpaga loinana fair asigi manung chana seminar kam workshop na singba kaya tawduna ana ayak yorokpa matamda yumda laina layangba yaba makhalgi layang pathap singamadi hidak na singba singi matangda miyamda mapung fana khanganaba hotnagani State asigi oina su drug manufacturing amadi laboratory amasu kairauda saba loire pangthokadawriba fair asida lamdam asida leiriba miyamna mapung fana saruk yabiyu haiki whole Lejarim Bakalgi
Manipuri Sagi Makil potential Simasi fully exhibit of gay had the Kancha Habitat. Masita participate or do say Masi Akogi Acho Choba Makil big farms, big company, Mayamam Yore, Manargisu, Mogiton, Makil Team Mama, Mogi unit Amalakani. And then Harry Makil Pochi Young Namasita Quina stole say as many as 40 stole Lagani. At the 40 stalls the Yaur say Myanmar Yaure, the drug manufacturer Makalgi. India की leading manufacturing companies से unison लो याव को नहीं सब मोगी स्टॉल संग हांगने हौखिबे था नवंबर कुनमापंदा अवांग सेकमाई खैराकपन क्रुसोंदा लेबा इम्फाल दिमापुर की लंबी सेंबगी थबक तौरिबा सिबालिया कंस्ट्रक्शन प्राइवेट लिमिटेड के सिनमी अहुम फाखिबा असि अथुबा मतमदा थादोरकनबा सेकमाई प्रोटेक्शन कमिटी के प्रेसिडेंट अंगोम राजेश ना पाउमिसिंग फोंदोरकले ngasi paumising ko unaba aduda awang sekmai advanced women society ki secretary ts amubi susaru yakhi awang sekmai khairakpan cruson da laiba sibalaya construction private limited complex ta pangthokpa paumising ko unaba aduda angom rajesh na makhata na haukiba thagi november 18 gi numidang pung 8 makhairom taba matamda afaba makhal ge khutlai paiba kuki lol ngang ba mioi sing aduna company asigi complex ta laklaga company asibu ngak senbagi thabak chathariba sekmai protection committee gi ahum nongmai chindo na phaduna thamlaga sinmi singna laiba ka sing thong kau khairaba matungda sinmi ahum adu phaduna pukhibani company asida kana gumba lup amata gi sel gi demand tor pasu laitri makhoi bu matau karam na pharibano atuba matamda condition amata yaudana thadorakadabani makhoi bu thadoraktrabadi atuba matamda miyam gi oiba mi fama pangthoktuna warep kaya lawrak payai masina hingminnari ba furup singi marakta pamdaba thodok thoraknaba maram oigani थौदोक थोप निमित अदुदा सेकमाई प्रोटेक्शन कमिटी के सेक्रेटरी की मोबाइल फोन सु पोदुना चटखिबने पामदब थौदोक सिंग थोक्तना बा कुकी सिविल सोसाइटी सिंगनसु मरा लेजद्रबा सिनमी अहुम असिबु अथुबदा थादोक पिरकना बखनाबदा अंगंबा मतेंग पांगबियो हाइना अपील तौखि क्रिबा मियोय सिंग अदु अथुबा मतमदा थादोक पिरकपगा लोइनना पुबी किबा मोबाइल फोन सिंग अदु अथुबा मतमदा हानोक पिरकनाबा मरी लेनबा सिंगदा हाइजरी अदुगा Manipur government gi maikai tagi su akan bathabak laukat piduna sinmi sing asibu kanana bo hona biriba asigi asidagi amuk ke hena kanna hona birak nabasu haijari Wildlife Institute Deradundagi lakpa expert singna kaibulamjau National Park te laiduna handak yumda yokpa sa uchek singda attack tawbagi sample khongat pa haure hojik phawbagi report ta maya yamna thawba yumda yokpa huina ayamba oigani haibagi thajaba lairi haire Forest Department na lokhatliba thabaki matangda ngasi nimidang wairam sanjen thongda pangthokpa pawgi mifum amada Chief Conservator of Forest Wildlife Anurag Baspaina yumda loiba sa uchek sing makolning thina semjinbiu sa san sing laiba mafamgi akoibada ngana thanbiyu yumgi akoibata laiba asongma mafam sing sengdokpiyu hauzik kanna thigatliba asida mateng oinaba chayol mari rom asi yumda yokpa hui sing yumdagi thadoktana thambiyu district sing da tax force sing semdana ahing nungthil naidana thidoknaba kanna hotnari mafam kunmari da camera khenduna thamle Wildlife Institute tagi huya panba sada specialized tawba biologist amasu laktuna leire amaromda social media da mafam marang khangdaba photo amadi video sing thagalakpa sing thingnaba cybercrime gi mateng galoina thigatpa horagani haiki I would also like to request that please convey to the public that they need not to panic because we are taking care. The department is taking care. Department is putting all efforts, all resources, and with the forensic people. So means we will be in better position to solve the issue. And wherever there appears no involvement of wild animal or an animal, the police has started taking action. Police has also been involved in this and they will be looking at the cyber crime and they will also be looking at those places where apparently the work is not of an animal. So like maybe Churachandpur or maybe Kangpokpi. So these kind of cases where wild animal is not apparently involved. Forest and Environment Minister T.S. Samkumar na Anisba Kamjong Festival Kamjong Headquarters ta hudokre hudopagi tharamda Phungya Kendra ge MLA Laisyo Kaising DC Kamjong Zuringla Kemu Arun Enterprises ke Thangjam Arun Kumar Bongpa Khulen gi Headman Matai Mi Singh Thungsu Saruk Yakhe
Minister Sam Kumarna mathangi senba chahida Kamjong headquarters da guest house ama saragani umangbu sanghanduna yokatuna thamliba khulsingda incentive pigani lamkoiba lagliba singna mafam dugi nat ki chanabi mafam dugi chana lot chatsing ngak na chatpina ba apil tawkhe Ahom suba IRB da subedar oiba thamoi ba yumnam lekai degi sorok khaibam Sarachandra gi yumda sakhangda ba singna ngarang numidang bungtara mathoirom tapa matamda nongmai rauna ni kapsilamle thodok adugi matang da ngasi thangmoi ban improvement club ki complex da lamdam adom gi miyamna wakat mifam chathakre panthoibi women association gi general secretary M Abena Devina matungda sikuma thabak asi amohana tawbiganu haiki Kari marang gino kamay tau bono Canada nungai tabagi kapino mangonda nungai tabigira na tragana dumai na kapam base masi akoi na ampen daba mi suom ba kolam ba yaur ga di madugi dai ta kanana oidoi no magi marana kari no masi athuba matamda tawrami ba isa inau singduna athuba matamda singtokpira Inglisingani tara mangagi November gi tangkun mangada sabaloi duna sanga khraba more da leba shopping mall ngasi phawba mathau tawdriba karigino haina assembly gi assurance committee gi member oiriba MLA Joy Kisanna mari leinaba official singda takhat khrei ngasi committee asita yauriba MLA RK Imo Olukhoi KS Joy Kisan amadi Dr Y Radhishyamna shopping mall amadi more trade center gi phibam yengsin ki MLA Joy Kisanna shopping mall matam koina mathau tawdriba asigi chapchaba pakhum ama pami haina Manitco gi director da haiki masigi matangda Manitco gi director amadi stakeholder singna manadaba wafam kaya phongdokki lagliba December tangkun mathoi phawagi manungda shopping mall gi mathau horogani haina director na thajaba thamki mari leinaba official kaya galoina na lakpa insurance committee gi kangbo aduna more trade center gi phibam su yengsin ki Disabled persons sing na puthok liba pothok sing kaithel yahonna ba Handloom and Handicraft Development Corporation na thabak paikhat agani haina corporation asigi chairman MLA S Rajan na phongdokre numit humni chathagada ba taruk suba winter disabled mela Tera primary school campus ta hudokpagi tharamda chairman na wafamasi phongdokhibani International Day of Persons with Disabilities Kamari Lenana Thauramasi Northern Disabilities Institute All Manipur Disability Right Network All Tribal Disabled Union Symbiosis Society for Empowerment of the Disabled Persons Deaf Welfare Organization Amadi Iramdam Apunba Disabled Welfare Association na Sinbani Punna Stall ni Forum Saruk Yaduna Disabled Sing na Puthokpa Potlam Kayamaram Utli Chairman S Rajena Manipur gi Iyong amasung khutsahay bagi Pothok Sing Corporation na Lesil Labatungda Malem ge Kaithel Yahon na Bathorang Tauri Masigi Manungda Disabled Persons Sing na Puthok Lipa Pothok Sing asisu Miyam na Pamnaba Helakpa na Masisu Kaithel Yahon na ba Honagani Haiki Pase yamna darkar hoy masa masa gi sentok lambi leinaba industry tawjariba helum tawjariba tongan ba item kaya da tawriba mayam singa sei dai koi bank da type up tawraga araiba mong da bank da gi loan launa bagi system am su government na paikali Ziribamgi Lakhipur da leba Institute for Children with Disability Office da World Disability Day gi thoram pangthokre Achievement of Rising Media Sinduna Pangtok Pathoramadda, Ziribam Municipality Gate Chairperson S. Santi Devi, Parents Association of ICDP Ziribam President S. Dadhop Yangna, Marilena Bamio Kayana Saruyaki. Ziribam Additional SPS Basulal Singna Disabled or Bamio Singbo, Hantana Yang Loy Dabani, Makoibu Ikai Kumna Bigadabani Haiki. All Manipur Disabled and Handicapped Persons Development Agency Singjamai Singamathak na Sinduna World Disabled Day Singjamai Singamakha Khetri Lekai Community Hall da Pangthokre Thoramaduda City Police ki OCN Ingosa All Manipur Students Guardian Organization ki Secretary S Sumati amasung O Roman su saruk yaki Roman sponsor tagduna Singjamai Kendra Disabled Pension Scheme yanthokki Disabled Singi Life Insurance sumahangna asangba senpham puthokduna haudok lagani haire Lehoriba ai pusida ai ngamingai di sigumba disable singida mateng shoida pangjagani khoi insurance scheme mamusu ayang na khoi life secure be aba moi kari mukdong chaba kara handaki sahi asdagi ayang na khoi sigi insurance amamum yawiraga ko hena nuaiba khoi yamna chamba puchi khoi mioiba amana hingba yaba da changgadaba khudimak chamana level amada pukana margamda ayang disable sing asibu sigumba insurance scheme asisu hapsun jabe
Social Welfare Department Tenglopol District na Sinduna Maring Phai Khulgi Sinanu Institute of Science ki holder su International Day of Persons with Disability ki thoram pangthokki thoram aduda District Social Welfare Officer ke Subadani Institute asigi Principal in charge DL Kanchimi su saru yakhi Mission Blind School gi mairoi sing yauna punna angang sahum lomda manamathum pikhi Haikak Pokpida Laiba Mission Blind School da su Malem gi Disable Day thoram pangthokhi thoram aduda District Council Chandel gi member TS Joy Lamkang SP Kaksing Victoria Yangkhom Maring Uparup ki President L Modul Sarang School asigi Principal K Parengkom su saruk yakhi District Social Welfare Office Tamenglong na Handicap Development Foundation Manipur amadi Tamenglong Handicap People's Association ga punna sinduna World Disabled Day gi thoram Tamenglong gi Indo Stadium da supang thokre thoram aduda Tamenglong gi Chief Medical Officer Dr. Sambo Golmaina Disabled oiraba mioi tara humdoida wheelchair khusinaki thoram aduda Tamenglong gi Assistant Commissioner Sarat Aroju District Election Officer Maidun Bui Susaru Yaki District Election Office Tamenglong na Disabled Oiraba Mioi Singbu Mikhal da Saru Yanabagi Damakta Awareness Program Pangtokpagaloina na EBM machine Sizinabagi Mong Matau Sukhangan Ki Bisnupur District ki Manung Sanba Tronglaubi LP School da World Disabled Day ga marilena na nomagi oiba voluntary blood donation camp mapangthokre Jenims Porompat ama State Blood Transfusion Council ge sponsorship makada pangthokhiba tharomaduda mioi chama henbana EPK tharomaduda Jenims Blood Bank ki Associate Professor Dr. Ogit Chandra Susaru Yaki Blood donation camp aduga marilena na disabled oiraba singbu manaba mityang ni yengbinaba khana neinaba mifam masu pangthokhi mifam aduda Moirang College ki hanabi principal oiramba AK Sundar Gopal Singh Lions Club Moirang gi President PS Nobin amadi Bharat Vikas Parishad Moirang Kendra gi advisor and joina maru ipamioi sing oina saru yakhi Spastic Society of Manipur Campus Tapokpi Bazar Langthabal Kunjadasu International Day of People with Disabilities ki thoram pangthokhi thoramaduda Chate Engineer Thongam Govardhan Society asiki Secretary Laisram Tokendra Hanagi member Thia Manoranjan Angamba Disabled People's Organization ki President PS Kripa Mitai su saru yaki Anji Disabled Welfare Association amadi Manipur State Legal Services Authority na puna sinduna malem gi disabled sing inimi thoram Nachau Bazar Community Hall la supang thokre thormaduda disabled oraba alamada anji gi maikai digi wheelchair mapiduna ikai kumnaki ngasi gi thormaduda Nachau gi Pradhan S Dadu Salam Jiban amasung ward member sing su saruk yakhi thoram gi sarugamo aina disabled sing gi lemna laying bagi camp amasu pangthokhi District Headquarters Senapati da Masin Manau Taruk Pokpogi Manungda ahum mentally retarded oiduna Marilena State Medical Board for Issue of Disability Certificate Pirabaso Pangpam Topakanaba Amata Pangdre Haidi Mapura Bele Kidrabi Matiagi Machataruki Manungda Machanupi Ani Masung Masanupa Ama mentally retarded oibene Macha ahum Asigi Disability Certificate Lissingani Mangada Funky Masi ahal asi haujik sahi kuntra matoi sure tomba asina sahi kullom sure makoi ahum hauki bachahi mari mangarom kangla tombi gi orphanage home da lerami mama na macha singa loinana mayum punabagi damak district and session court senapati gi office mamangda apikpa dukan ama hangduna imung puri Senapati Disabled People's Manipur gi advisor TS Johnson Kaikhona makoi ahum asigi haujik lairiba disability ki phiba masina government ki mateng amata fawa yaudana awaba taraba imung asida mateng phanganba ngamdri mental retarded oibasingi damaktadi association asigi program da su yaudri hiramasida mari lenaba authority na imung asigi khodong chadaba asi yenglaga miyoibagi minungsida pangba yaba mateng pangbinaba appeal tawre Moibu mateng pangbiba sentum da oirabusu financially dagi moi lambi amadana teng pangbi rabadi aikoigi association gi makhadagi nungaiba haiba si khoi phongdok chadningi Inglising Masamapan Marfudramapan gi February kuntarukta kaksing lamkhaidagi heroin number 4 powder kilo amaka konana phaki banupa ani ngasi special court NDPS first track court namara leire hana lokthokre case asina NDPS first track court asi lengnaba matungda mara leire hana lokthokpa ani suba case ni case asigi sentence hearing December 3 ta chathagani haire hauzik marak thatna break amatang lawjari
Wabiraganu yumda anabagi seba tawbinabagidamak wabiraganu. Medillion Home Healthcare Service Manipurna Adomgi Mateng Pangzari 24/7 nursing care at home, medical oxygen home delivery, medical equipment rental service, home sample collection, physiotherapy home visit. Agupa marunggidamak Medillion Home Healthcare Service Manipur near Jennings Hospital, making healthcare accessible and affordable. Penasha Coaching Center, the best and the only trusted coaching center in Imphal. Penasha Coaching Center gi ojasingna aina exam gi sem saba matamda yamna mating pangbiki aduga PCC dagi aina phangkiba study material regular mock test suggestion na chingmasing yamna chanakhi. SSLCE thagadaba singna topper oina bagi damak matamga chunaraba coaching center asibu miyamna thajaba thambiu. I am the starter. We work it together. I am the adventure. When we chase it together. I am the after party. When we rock it together. Styles, but it's stylish only when we live it together. The next gen Maruti Suzuki Ertiga. Move together in style. W Square Face Bar. An all-in-one face wash that contains a natural whitening agent, an anti-aging system, and helps fight pigmentation. W Square. Why wait? Preventive cosmetology now in India. Live Coaching Center, Gari Makhalagai, Hariba Mafam Asida, emission to Vibayargani, Special Class 10, Revision Amadi, Class 8 in Class 10 Gi Oiba, Tha Anida Loibang Namnaba, Subject Pumnamaki, Foundation Class, Smart Class Kaloinana, Haidoi Sintoiba Ozasina, Takpi Tambiba Hugjargani, then Service Ki Kudong Java Amadi, Nupamasu Nupi Singi, Boarding Ki Kudong Jabasu, Pizari. L Sweets and Savors ki ahaw atumna adongi special occasion ki mathil ama oihanbiu. Nauna luhonggadoriba couple singi customized hygiene pot ki package amadi wedding cakes pangbiragani. L Sweets and Savors ke Sampa Junction near Pongafam office opposite Sisipur parking. The Blossom School, a home away from home, is a place where the young come to realize their potentials and grow into well-rounded individuals capable of materializing their dreams and talents. We focus not only on academics but a wide range of co-curricular activities, all of these when it matters most, the early childhood years. This is why we believe that well begun is well done. Come be a part of the Blossom School. Jolip, 100% natural syrup. Amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi jolip syrup amasung capsule diabetes singidamakta jolip capsule chabiu. Peters International Residential School, Joy of Learning, Kompally, Hyderabad. Break it on the Taram Noxari, Makataba Pauda. Kaksing Police Commando Gitimna, Nasinimidang Waram Palet, area the gate, Mui Manga, Draka Konana Fari, Pagat Lava Polam Sing Adudi, Gram Tarani Twigi heroine number 4, Ngamarum Hainaba, heroine powder, Gram Yankai, WY tablet, Chama Humputare ni Haide. Haresor Goswami ne iba History of the People of Manipur revised edition gi book launch tawbagi thoram ama book and coffee singjamai thoksom lekai da pangthok shrei thoram aduda Manipur University ke Physics Department ke Professor NG Nimai, Social Scientist Dr. Danabi Lystrom, Center for Studies Manipur gi Dr. Ahibam Koireng, UCM gi Secretary Khuraijam Athauba, Imphal Times ki Rinku Khumuksam, ISTB gi Recharchu Saruk Yakki, Dr. Danabi Lystrom na lairik asi masak takki. Saknairaba aiba elangbam dinamani ngasi singjamai leisangthem lekai da leiba masagi mayum da laikhidre masagi sahi humudra Nepal sukre mahaki loinabi amadi machanupa ama leheuri mahaki asengba pokna fam lamdamdi elang khangpok pidagini laikhidraba aiba asi Sahitya Academy Award, Manipur State Kala Academy Award, Sahitya Academy Translation, Best Humorous Playwright, NETV People's Choice, Sahitya Ratana Singba Award kaya pangkraba saknairaba aiba amani. Lairik Kaktana Tana, Mahak Hinglingi Matamda, drama, radio play, Saiding Amadi, film na singbagi, script sing iram ki, Aiba ma oipatana tana tongan bakang lup kayagi, lup singit haupu basu oirami.
अतोपा लोलदगी मणिपुरीदा नोवेल प्ले अमदी रेडियो प्ले नसिंग कयासु ट्रांसलेशन तौरमकी अमरोमदा सक्नाइरबा अइबा एलांगबम दिनमनी नलैखिदबदा कल्चरल फोरम मणिपुर अमदी मणिपुरी शॉर्ट स्टोरी सोसाइटी इंडियाना अवाब फोंदोरकले महांगना लैखिदबसी मणिपुरी साहित्यदा मेनखटपा ngamlaroidaba चौबा मांगजबा मनी हाइरे राइटर्स फोरम इम्फाल नसु अइबा एलांगबम दिनमनी नलैखिदबदा अवाब फोंदोख्रे मसागी तोपतोपा खुदई खुदफोंदोक लैजबा मणिपुरी साहित्य की पुटकैदा ममल नाइद्रबा खुदोल कया तमलंबा माइथोंग याम्बा अइबा मनी हाइरे हाना मिनिस्टर ओरंबा ओक्रम जोय बीजेपी के वाइस प्रेसिडेंट ओरंबा एमडी अब्दुल रहमान खान कांग्रेस तैयारपदा मणिपुर प्रदेश कांग्रेस कमिटी के प्रेसिडेंट टी एन हौकिपना अयाब पिख्रे थासगी तरादा मखोय अनिना कांग्रेस तैयारपा अमदी अतोपा नौना पार्टी तैयारकदबसिंग हराउ तरामना ओकपगी थोरम कांग्रेस भवन द पांगथोकनी हाइरे अमरमदा बीजेपी की मेडिकल सेल के कन्वेनर डॉक्टर एन डिजमनी बीजेपी की प्राइमरी मेंबर्स अमसुंग कन्वेनर की फम थादोक सरगे हाइना स्टेट प्रेसिडेंट तंगासी चेरोल अमा पिसिनख्रे हाइरे डिसेबल सिंगबु थोंग मानना थंबाव आइना कंगलै माइम थिएटर रिपर्टरी दा लोन थोक्तबा अमदि नाताबगी पांगल वाटलबा आर्टिस्ट सिंगना मरु ओइबा रोल ओइना सरुक याहले डिसेबल सिंगना थिएटर यावनिंगलबदि यावबा याखिगनी हाइना कंगलै माइम थिएटर रिपर्टरी की डायरेक्टर डॉक्टर वाई सदानंदना आईएसटीवी न्यूज दा फोंदोरकले हिरमसिगी मतंग दा रिपोर्ट अमा हौजी अखोना लरिबो मफम असि लंगथबांग पुंजदा लेबा कंगलै मैम थिएटर रिपर्टरी की संगलेंदनी हाइबा रिपर्टरी थिएटर असिदा लोन थोक तबा मसुंग नाजु ताथीबा आर्टिस्ट अहुम यावरी मखोय अहुमबु मतौ क्रमना लोइनरी मखोय अहुम मतौ क्रमना थिएटर असिदा संगलखिबगे हाइबगी मतंगदा थिएटर असिगी डायरेक्टर डॉक्टर युमनाम सदानंदगा आईएसटीवी उनबगी मते ममयाम थमजरी माइम हाइरिबा आर्ट फॉर्म असिगिदी अखोय लोन थोक्तबा ना पंगबा से मोइगिदी मसी ख्वाइ चनबम ओय ना दाइन खनबदे कि आई याहनजबने अखोयना मोइदगी सु तम्मी अदिगी अखोयना सु मोइदा तम्बी हाइदी मोइना सिनरिबा अखोयगी इंगित की ओइबा माइगी माइथोंगी ओइबा मयाम से अखोयना अखोयगी माइंड दुम सिनबा याय मोइसे अखोयगी थिएटर सिदा यारो मतुंगदे मोइसी इन्फेरिटी कॉम्प्लेक्स हाइदी अखोयदी तोनधरबनी अखोयदी लोन थोक्तरबनी डिफरेंटली एबल कांगबुनी काइन मोइदा अखोयगी करीमदा अखोय नुंगांगबा अकीबा कइदोबा अमता लेत्रे पुरा नॉर्मल पर्सन लमगी टाइप ता से खुदमोइना आई साउथ कोरिया दा आई कइनो जिप्सन नेसिगा इनाउटो नेसिगा पुई लोन थोक्पा अखोयगी आर्टिस्ट सिंगसे लोन थोक्तो माने लुसिंगगा पु सतन लेरमे हाइदी मोइसी यामना आइगी थिएटर सि याव मतुंगदा याम इंटेलेक्ट ओइबा अदगी मी की दबा अदगी पर्सनालिटी डेवलपमेंट से मोइदा याम बजना तवे हाइबसिमा हाइजनिंगी लोन थोक्तबा ना पंगबा मोइगी चनभम सी आर्ट की लम सिदादी अखोयगी माइम हाइरिबा आर्ट फॉर्म सिदादी याम भजना अखोयगी सनई हाइना हाइजनिंग अदुना मणिपुरदा लेबिरिबा अखोयगी लोन थोक्तबा ना पंगबा अखोय आर्ट तौनिंगबा थिएटर तौनिंगबा सिंगसे अखोयगी आईएसटीवी की असुंबा सि खुथांगदा अखोयना नलुक्सरी थाबिरो अखोय फ्रीदा अखोय मोय तमजगे अदुगा अखोय मपालमदा मणिपुर की मनुंगदा इंडिया वांगबदा अखोय चटपा यानबगी मोयगी चपचाबा मफमदो अखोय पिजगे ना दाइना अखोय खंजरी रिक्रिएशन सेंटर फॉर डिफरेंटली एबल पर्सन मोयगी अखोय का अमा अखोय हापगा मखोयगी लाग मोयना तौनिंगबा तौबा हाइदी थिएटर की मरमदा आर्ट की लमदा तौनिंगबा तौबा यानबगी एगी कॉम्प्लेक्स दसु अमा हापसरी ngasi miyoy khunai asida makhan makhagi soinarba miyoy makhan kya lairi haiba miyoy sing asibu aikhoi gi soinai drabani haina khaliba normal person sina makhoi ga sana ba sinpham da pusan biraga makhoi su miyoy ba amoina thambiraga di lamdam asida amadi miyoy khunai asibu hena masak phajaba khunai amo ohenba ngamgani haina su dr sadanandana makha tana phongdrokri loinana tonga ba sinpham da laibiriba isil ina khudingmakna disable singbu makhoi ga chanaba sinpham yenglaga pusanbiu hanasu afin toraki jiban konsam loina pawdam jariban ningthakong chanajaw mitai langthabang kunja kanglaiman theater repertory
Livelihood Proposals and Support Services na sinduna kaungnagi khut haibasing empower tawbagaloina na sustainability crab haibasida khananai na ba mifam ama Hotel Classic Grande da pangthokre thormadada Handloom and Handicraft Manipur ki Director Lamdi Kamai Tata Trust ki Zonal Manager Bijoy Jagnamurti Tata Trust ki Head of Craft Sarda Gokdam su saruk yaki Support Services asigi Sudip Sankarna kaungnagi pothok sing matamga chunaba mawongda londuna lamma sida thabak tawriba sing hena senthok lehna ba thorang sing PowerPoint presentation tawki English singani mangagi July amadagi haukiba All India Radio Imphal gi FM sangai channel station asigi commercial revenue tanbada yamna chauna saruk yari amadi masidagi phanglakpa sanfam commercial broadcasting service AIR Kolkata da tha khudingi chang naina thari haina program executive adhikari mayum Git Chandra Sarmana zero lamana phongdorakle loinana makhal makha kaya ge program sandoktuna yamna ningthijana FM channel asi chathari amadi masibu miyamna pamnabagi chang yamna wangi hairi kanagumba miyoi kharana FM channel asibu mingcha thian na ba honarabasu masigi saktamda karisu ahong balaiti hairi channel asina Englishing ani taramari taramanga dagi Englishing ani taranipal taramapal gi oina haukiban November tha phawada lupa lakh yankhai manga lising taramathoi satret marfudra tan khre hairi Lau lokpa loiraba matungda hangduna sizinadana lairiba laufam sing sizinaduna laumi singna ahenba income tanba yagane haina Rajya Sabha gi MP KSS Babanandana phongdokre wapama sing asi Joint Director ICAR Research Complex for North East Hill Region sinduna national gi thakta nimit mangani subna sathagada by advancement in seed testing for North East Hill Region haiba training program hongdokpagi thoramda phongdokhibani Ngasiki Tharomadada National Seed Research Training Center Banarasi ki Director Dr. Arvind N. Kumar, College of Agriculture Gidin, Professor J.M. Lystrom, ICAR Complex for Hill Region Umiamgi Director Dr. N. Prakash Amadi, ICAR Manipur Joint Director Dr. I. Megachandra Nasingba Miyoi Singna, Athoiba Mithunglen Sing Oina Saruk Yaki. Tharunga Mari Lenena, Laumi Singi Oiba, Manual Book Amasu, Athoiba Mithunglen Singna release Toki. MP Bavanandana Laumi Singna Low Lokpa Loiraba Matungda Laufam Sing Hanghanduna Tambagi Mahota Matam Chanaba Mahi Marong Sing Taduna Ahenba Income Sing Tanba Yai Haike. And I'm surprised to know that this has come down, decreased up to just 14% presently. So the kind of this decrease that has come in agriculture farming is alarming. And that's why our Prime Minister Narendra Modi is giving a lot of importance on the farming side. And you know, we have the highest number of population. We have a lot of mouths to feed, but very little that we can we gather from the people. Thasigi anigi nimidang pung 10 minute yankhai manga rom taba matamda lilong haureibi makhalekai tiki gari huran ba miyoi ama fari hari Police Department ki PRO gi cherol amana fagalaba miyoi asiki maming Y Mirza Khan chahi kunthra manga lilong makhalekai degini mangondagi angangba machugi Honda Activa ama fangle hari Agriculture Department Sada Hills Autonomous District Kangpokpi na sinduna sel changdana vermi compost tawnaba amasung medicinal plant Moringa yokhatna ba awareness program ama pangmol kulda pangthokre thoromaduda kulgi amasung thangnabadagi lakpa laumi chamaromna saruk yaki basingda yongsak pambisu yenthoki department ki akhang ai singna resource person oina wangang ki Mamana atopa nupa amada mayum pan kraba matungda mapana atopa nupi ama lauduna lay kraba matung mabok amadi mapubokna wana yogliba mahiroi nupa macha ama laibak thibe accident ki thokdok ama thokibadagi awaba phibamda hengli hiram sida report ama Mama mapana nongna langthok pirimnaba mabok amadi mabubokna kayagi matik wana yokchari laibak thibe thokdok amada accident number moiraga hairiba angang ising marida sokhibadagi leijaramba yumphamna chingba kaya yung toktuna layingduna lakli ngasidi hariba angang chahi taraga mari phajilakpaga loinana mamanaba singi mamangda mimang thoktuna catheter panduna school chatpa amadi sanaba thokpada aduki matik awaba ma mayoknari laibak thiba thodok amada maki mabubok nga phaduna imung pujaramba patta BP stroke torokpadagi paralyzed tokduna hojik aru fiumda phamungda yataduna leiri rohit ki mabokna Hingdaba yadaba maram oiraga anaba laithokidana yum punarabgidamakta
khunai asina thingliba yu yonduna imung punanabidamukta wan honari masubu miga mimana na hingnanabidamukta amadi masugidamukta kari awaba thingrakibagi haibi matangda rohiki mabok radhina phongdorakibada mapade dum chakhare mai mayumda masuri yawung leramaniba adu hujik mapasa topun piti thigara mamadi mayum pala leikre nupamda yum budi akoi hauchiron phanggi sare ba yum macha mako chinghinga tawraga adusu yontogo hotna jibne adu phasu phataba khaleraga guwahati chale guwahati da sum samaga lai adagi samga pasi da mo laitram chalau chatam ni nan thokare mo nan thokding si ma angang ji ongwana isungda kala sabe mokda mai se wala chala tammi angang ji sidi laikai khasileni mati amda ko si ro laibiya ya da di phani da na ai ko chen che la ka na taw dumaina moina ISU da ga chatna unabi ro ayu ga to bona ka jang di sakhal lo na pro thang ji khoya de yum du sidu o ka mi si tin ga ji taw kan ai ma pham cha na ma si yin da lai han bi ba yum ma sa tang sabi ro ga ko ado ko ma gi ma hai sim tang ga tam na ba ma si dang di ai hon na ni ai ji so khandira khoi da mak ta di shu da mak ta li ai khali se ku si ba ta pharaga le ho ba thi jola chief minister gi aksel gi card pairak padagi hojik rohit kana ba kaya phangduna layeng asi maka chathaduna anaba si phabagi stage ta lagli adu luri badi rohit ki yumpham ni haiba mochit ama phawba hojik leitabana laikai na piba club na sembi sabiduna thamba yum amada saidangduna leiba sini aigumna misingbu doctor waraga layeng ba aige catheter hapaga number 1 torom dai asiam duga school dasu phulak ba yawa ba catheter si adasu school dagi yawan lawi adagidi ising yam khalak pa ingonda songpan ngai ta ba chawramia ising gidang kana to bodasu sida haba sabadasu 이그저랑 하버도 이거는 이까이부서 보이네 이거 레이ing하시다 농아는 담으리 밤 아주 가난 들어간 ISTV 파우기도막 게나수림 카이범 모이랑 타나레카이 마마 Tungi apaba mahiroi kaya puthokna ba pandamda Social Youth and Progressive Organization Hairok amadi AMSU Hairok Higher Secondary Students Union anina sinduna Students Convention ama Hairok Higher Secondary School la pangthokre thoromaduda Social Scientist Dr. Danabi Lastrom AMSU Thobal District Council ki President S Ramananda kada gi Finance Secretary Birchandra Mangang susaru yakki Dr. Danabi Lastrom na apaba kunai ama semna bagi damak miyam punna wakhal taminaduna apaba mahiroi puthok patangai fade ngasi India da chatnari education system asina ikhogi mahiroi sing mapung phaba mahiroi ama oina puthokpa wagani haikhe Ziribamgi Uchatholda leba Marfutaret Suba Battalion CRPF na sinduna Swas Bharat Abhiyan scheme gi makhada lamtu sengdokre battalion adugi second in command Sunil Kumar na December ki tang amadagi hauna chatharakliba lamtu sengba asi December ki tang 15 fauba tongan ba mafam singda pangtokpa galoinana yum da changduna fogging machine sizinaduna kangdagi sandorakpa laina kaya ngakthokna basu hotnagani haiki Vegetable Bandit Society Tamenglong na mga suba advance Christmas thauram Tamenglong headquarters taleba market set pangthokre Christmas carol sakduna jagoi saduna jahi aski Christmas amasung anoba jahi mapung phana pangthokna naba thauniki Hauzik sanabagi pawa mo pizari Kimax amadi JSC on thangta thesis recruitment 2018 na hojik thangta gi oja lobagi wafam asigi mari linena lagliba tangmanga da utra sanglen sana konungda mifam pangthoktuna khana neinena ba sem sakre Tarasuba State Level M Ravichandra Memorial Open Football Tournament Kiamgai Ideal School High School Kiamgai Mayai Lekai Ground da December 23 digi hauragani saruk yaningba team club singna thasgi kon phawbagi manungda form bisilakna ba khanghali
Max Post Academy na sinduna hayangdagi kumalampak artificial turf ground da pangthokadawriba ahanba Manipur Youth League conduct tawnabagidamak Maths Commissioner ani referee taret kiming amphana laukthokre hojik makhataba sanabagi pau boyang nithawjamdagi amuk phangbigani Ahum subu Steleban Village Men's Open Volleyball Tournament ki ngasi sanakadaba ahanba match ki YPA Hiranmay amadi PYDO gi match sanakidre All Manipur Volleyball Association gi miyang makhada Rural Socio-Economic Development Organization Bengal Nargam Lekai na sinduna tha sigitang amadagi team taren group ani thongna khaidoktuna Iroi Salam Public Ground Bengal mayang Imphal da satariba ahum suba Steleban Village Men's Open Volleyball Tournament ki ngasi sanakadaba ahanba match ta YPA Hiranmay laktabadagi PYDO Paupitekta walk over da set ahum sinoda mai pahankre ani suba match ki sanakibada RYC Moidang Pokna SYDC Santhen bo set ahum ama kunmanga taranipal kunmanga kulhumdoi amadi kunmanga kumathoi da maitbipiki ahum suba match ki sanakibadana RSEDO Bengalna YPA Hiranmay bo set ahum sino kunmanga taratret amadi kunmanga kunda maitbipiki Sathariba tournament asigi hayeng ayupung taret tabada ahanba match oina YPA Hiranmay amadi Maikhea mayang Imphal ga sanagani ani suba match ta RSEDO Bengal amadi PYDO Paupitek sanagani All Manipur Bodybuilders Association sinduna Gem Hall da Gem Humpunipal dagi sanaroi sani kunmani na saru yaduna pangthokiba yankhai nithoi suba Mr Manipur amadi tare suba Mr Manipur khambagi competition da senior overall gi title kanglei bodybuilders gym teragi laitonjam risikantana taduna seloina lupa lakh amaga lising yankhai certificate memento amadi give hamper khusinaki Junior overall gi title takiba Radiant Fitness Palace Compound gi Laitan Them Dinesta Seluna Lupa Lising Yankai certificate memento amadi give hamper speaky Master overall gi title takiba School of Bodybuilding and Fitness Kwa Katil gi Kangjam Dines Sandrada Seluna Lupa Lising Taramanga certificate memento amadi give hamper kusinaki Physically challenge gi title takiba Bisnu Gym Bisnupur gi Ahong Sangba Manau Singoda Seluna Lupa Lising Tara certificate memento amadi give hamper Women's Bodybuilding ki title lokhibi Royal Fitness Academy Thawal gi Wangkhem Jamuna Devi da Seloina lupa lising taramanga certificate memento amadi gi hamper Women Fitness ki title takibi Super Gym Khurai gi Thongnojam Jebia da Seloina lupa lising tara certificate memento amadi gi hamper piki Men Fitness ki title takiba Gym Rebol Nagamapalgi Fazilul Hakta Seloina lupa lising tara certificate memento amadi give hamper sing pituna pungning thawatki Overall team champion na Manipur Police Club na point kunipan phangtuna taki team runners up na School of Bodybuilding and Fitness Kwa Kaithel na point kunithoi phangtuna takre Best coach ki mana na Manipur Police Sports Club ki Wainil Berna taki Best poser ki title na Manipur Police Sports Club ki K Arnold na takre khwaidagi sanaro yamna putokpa gym gi mana Royal Gym Ningom thongna takre Youth Paradise Club Golapati Youth Progressive Front Yangang Popi Youth Development Club Thamna Popi amadi Sanabi Youth Club Sanabi na sinduna tha sigitang aniregi team kulhumdoina group taruk thokna khaidoktuna Sanabi Sanabung na pakta sathariba manga subo imoino trophy village wise men's open 7 set football tournament ki ngasi chanakiba ahanba match ta EUAC Telongna MCYL Laimakhong Mapalbu gol ahum amada ani suba match ki sanakibada Singdai FC na Oksu Ningthiamsa bu gol mari anida maitibpk ahum suba match ki sanakibada YSC Yorbung Khuno amadi YDCL Pungdongbam Timbi gol amamam chanaduna draw satkre mari suba match ki sanakibada YDC Thamna Popi Timbi na YPF Yangang Popi Timbi bu gol taruk ahum da maitibpk Thagasari boyai makhatana ngasi nomgi oikhiba yenga sagi pau amuk phangbigani Environment Director teki phangkiba ngasi oikhiba yenga sa amadi nungchi ki pauta khwaidagi sakiba Celsius degree kunma pal dasmik ahum khwaidagi ingba Celsius degree tare dasmik mari manga Nuksita yaw ising manil kisang maximum da sada mariputra mga dasmik mapal minimum da sada kontranitoy dasmik mapal mga oike
ngasi ginong chuki pakisang sino dasmik sino mari millimeter ni Hauzik aroi pete maroi pa pau amok. Lupa crore nipan lakh humudra mari changna Sabah State TV Hospital Chief Minister N. Biren Sangakshe. State Disability Policy ki rule sembel hoire haina Social Welfare Minister Namsa Kibgen na phongdokre. Amadi BJP na lusing balengak asi chin ga khut ka manada ba lengak oire haina Congress ki spokesperson MLA ke Govindas na maral sikre. Ngasi ki oina di ISTV na pizaba Manipuri pau matang sa dalo sinjari yang tabi ru pum na makwa mukha na khurum jari.